Numit HUMNI gi KHONGCHAT Manipur da LAKKHIBA V7 National General Secretary Organization BL SHANTOSH Amadi North East ki Coordinator Dr. SAMBIT PATRA ngasi NINI CHANBA NUMITTA Churchandpur Amadi Senapati Da Chattuna Kuki Mla Amadi CSO Singa Unakhre Ahanbada Churchandpur da Helicopter da Luchingba Anina Chattuna Kuki gi MLA Singamadi CSO Singa Tongan Unaki Hari Unabadu da Manipur da Hanagi Fiwam Lakna Bagidamak Wari Sing Kanaki Amadi Makoi apamba mod sing Loki Hari Amadi Tuivong the Leba Satvavana Mantap Relief Camp the Changtuna IDP Angang Singasu Unaki Tung the Infal the Laktuna Senapati Da Chattuna Chap Manabat Hong Chataki Panbayay Numit HUMNI gi KHONGCHAT LAKKHIBA Luchingba Ani Nangarang Infal the Tunglabaga Tambal Sanglenda VCP State Unit ki Luchingba Singawadi Sanaki Numidangi Matamda Hanagi Chief Minister Nongtombam Biren Yauna MLA Karaga Unaduna Wari Saki Wari Sanabadu da Manipur da Popular Government Ama Atubada Laklagani Haina Luchingba Anina Thazaba Piki